ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯒꯨꯗ ꯐ꯭ꯔꯥꯏꯗꯦꯒꯤ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ. ꯊꯋꯥꯏ ꯑꯃꯁꯨꯡ ꯍꯛꯆꯥꯡꯗ ꯕꯣꯔ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯕ ꯑꯣꯏꯕꯤꯌꯨ. ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯅꯍꯥꯛꯅ ꯀꯅꯥꯕꯨ ꯈꯟꯒꯗꯧꯔꯤ ꯍꯥꯏꯕ ꯍꯤꯔꯝ ꯑꯗꯨꯗ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯅꯩꯅꯃꯤꯟꯅꯁꯤ. ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯇꯥꯃꯤꯟꯅꯁꯤ. ꯃꯥꯛꯅ ꯂꯦꯡꯕ ꯐꯕꯨ ꯋꯥꯄꯥꯎ ꯄꯟꯗꯨꯞ 15 ꯄꯗ 3 15 ꯐꯥꯎꯕ ꯇꯥꯃꯤꯟꯅꯁꯤ. ꯆꯈꯥꯡꯕꯗ ꯃꯈꯣꯏꯅ ꯅꯤꯖꯕ ꯐꯥꯗꯣꯛ ꯑꯃꯕꯨ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤꯗꯃꯛ ꯊꯥꯗꯣꯛꯄꯤꯕ ꯃꯍꯥꯛꯀꯤ ꯍꯧꯅꯁꯥꯅꯤ. ꯑꯃꯁꯨꯡ ꯕꯔꯕꯥ ꯀꯧꯕ ꯑꯃ ꯂꯩꯕꯥꯛ ꯋꯥ ꯊꯣꯛꯍꯟꯕꯁꯤꯡꯒ ꯂꯣꯏꯅꯅ ꯄꯨꯟꯗꯨꯅ ꯂꯩꯔꯝꯃꯤ. ꯋꯥ ꯊꯣꯛꯍꯟꯕ ꯑꯗꯨꯗ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯤ ꯍꯥꯠꯂꯝꯃꯤ. ꯑꯗꯨꯒ ꯃꯤꯌꯥꯝꯅ ꯀꯥꯔꯛꯇꯨꯅ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤꯗꯃꯛ ꯃꯍꯥꯛꯀꯤ ꯍꯧꯅꯁꯥꯒꯨꯝꯅ ꯇꯧꯅꯅꯕ ꯅꯤꯖꯕ ꯍꯧꯔꯦ. ꯑꯃꯁꯨꯡ ꯄꯤꯂꯥꯠꯅ ꯃꯈꯣꯏꯗ ꯈꯨꯝꯂꯛꯏ, ꯑꯩꯅ ꯌꯤꯍꯨꯗꯤꯁꯤꯡꯒꯤ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯅꯈꯣꯏꯒꯤꯗꯃꯛ ꯊꯥꯗꯣꯛꯄꯤꯕ ꯅꯈꯣꯏꯅ ꯄꯥꯝꯕ꯭ꯔꯥ? ꯃꯔꯝꯗꯤ ꯀꯜꯂꯛꯄꯒꯤ ꯃꯔꯝꯅ ꯑꯊꯣꯏꯕ ꯄꯨꯔꯣꯍꯤꯠꯁꯤꯡꯅ ꯏꯕꯨꯡꯉꯣꯕꯨ ꯄꯤꯊꯣꯛꯂꯕꯅꯤ ꯍꯥꯏꯕ ꯃꯍꯥꯛꯅ ꯈꯪꯂꯝꯃꯤ. ꯇꯧꯏꯒꯨꯝꯕꯁꯨꯡ ꯑꯗꯨ ꯅꯠꯇꯗꯨꯅ ꯕꯔꯕꯥꯕꯨ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤꯗꯃꯛ ꯊꯥꯗꯣꯛꯄꯤꯅꯅꯕ ꯑꯊꯣꯏꯕ ꯄꯨꯔꯣꯍꯤꯠꯁꯤꯡꯅ ꯃꯤꯌꯥꯝꯕꯨ ꯊꯧꯒꯠꯂꯝꯃꯤ. ꯑꯃꯁꯨꯡ ꯄꯤꯂꯥꯠꯅ ꯃꯈꯣꯏꯗ ꯑꯃꯨꯛ ꯈꯨꯝꯂꯛꯏ, ꯑꯗꯨꯅꯗꯤ ꯅꯈꯣꯏꯅ ꯌꯤꯍꯨꯗꯤꯁꯤꯡꯒꯤ ꯅꯤꯡꯊꯧ ꯀꯧꯕ ꯃꯍꯥꯛ ꯑꯗꯨꯗ ꯑꯩꯅ ꯀꯔꯤ ꯇꯧꯒꯗꯒꯦ? ꯑꯗꯨꯒ ꯃꯈꯣꯏꯅ ꯑꯃꯨꯛ ꯂꯥꯎꯔꯛꯏ, ꯃꯥꯕꯨ ꯀ꯭ꯔꯣꯁꯇ ꯍꯥꯠꯂꯨ. ꯇꯧꯏꯒꯨꯝꯕꯁꯨꯡ ꯄꯤꯂꯥꯠꯅ ꯃꯈꯣꯏꯗ ꯍꯥꯏꯔꯛꯏ, ꯀꯔꯤꯒꯤꯅꯣ? ꯃꯍꯥꯛꯅ ꯀꯔꯤ ꯐꯠꯇꯕ ꯇꯧꯈ꯭ꯔꯕꯒꯦ? ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯍꯦꯟꯅ ꯑꯗꯨꯝ ꯂꯥꯎꯔꯝꯃꯤ, ꯃꯥꯕꯨ ꯀ꯭ꯔꯣꯁꯇ ꯍꯥꯠꯂꯨ. ꯑꯃꯁꯨꯡ ꯄꯤꯂꯥꯠꯅ ꯃꯤꯌꯥꯝꯕꯨ ꯄꯦꯜꯍꯟꯅꯤꯡꯗꯨꯅ ꯕꯔꯕꯥꯕꯨ ꯃꯈꯣꯏꯒꯤꯗꯃꯛ ꯊꯥꯗꯣꯛꯄꯤꯔꯦ. ꯑꯗꯨꯒ ꯃꯍꯥꯛꯅ ꯌꯤꯁꯨꯕꯨ ꯊꯤꯅ ꯌꯩꯔꯒ ꯀ꯭ꯔꯣꯁꯇ ꯍꯥꯠꯅꯕ ꯄꯤꯊꯣꯛꯂꯦ. ꯄꯥꯊꯣꯛꯇꯨꯅ ꯇꯥꯃꯤꯟꯅꯈ꯭ꯔꯕ ꯋꯥꯍꯩ ꯏꯁꯣꯔꯅ ꯇꯥꯈ꯭ꯔꯕ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯗꯃꯛꯇ ꯕꯣꯔ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ. ꯑꯥꯃꯦꯟ. ꯄꯤꯂꯥꯠꯅ ꯌꯤꯍꯨꯗꯤꯌꯥꯒꯤ ꯂꯩꯉꯥꯛ ꯃꯄꯨ ꯑꯣꯏꯕ ꯃꯇꯝꯅꯤ. ꯃꯍꯥꯛꯀꯤ ꯂꯩꯐꯝꯗꯤ ꯀꯩꯁꯥꯔꯤꯌꯥꯗꯅꯤ. ꯑꯗꯨꯕꯨ ꯆꯈꯥꯡꯕꯒꯤ ꯃꯇꯝ ꯑꯣꯏꯕꯒꯤ ꯃꯔꯝꯅ ꯃꯍꯥꯛ ꯖꯦꯔꯨꯁꯥꯂꯦꯝꯗ ꯂꯩ. ꯃꯔꯝꯗꯤ ꯑꯔꯥꯟ ꯆꯈꯥꯡꯕꯒꯤ ꯃꯇꯝꯗ ꯌꯤꯍꯨꯗꯤꯁꯤꯡꯒꯤ ꯃꯔꯛꯇ ꯐꯨꯔꯨꯞꯀꯤ ꯑꯣꯏꯕ ꯋꯥꯈꯜ ꯍꯥꯏꯕꯗꯤ ꯅꯦꯁꯅꯦꯜ ꯐꯤꯂꯤꯡ ꯌꯥꯝꯅ ꯀꯟꯅ ꯂꯩꯕꯒꯤ ꯃꯔꯝꯅ ꯏꯔꯥꯡ ꯌꯥꯝꯅ ꯊꯣꯛꯀꯜꯂꯤ. ꯃꯗꯨꯒꯤ ꯃꯔꯝꯅ ꯑꯔꯥꯟ ꯆꯈꯥꯡꯕ ꯈꯨꯗꯤꯡꯗ ꯃꯍꯥꯛ ꯖꯦꯔꯨꯁꯥꯂꯦꯝꯗ ꯂꯥꯛꯏ. ꯉꯔꯥꯡ ꯑꯍꯤꯡꯗ ꯌꯤꯁꯨꯕꯨ ꯒꯦꯠꯁꯤꯃꯥꯅꯤ ꯏꯪꯈꯣꯜꯗꯒꯤ ꯐꯥꯗꯨꯅ ꯄꯨꯔꯛꯂꯒ ꯁꯟꯍꯦꯗ꯭ꯔꯤꯟꯅ ꯋꯥꯌꯦꯜ ꯇꯧꯈꯤ. ꯁꯟꯍꯦꯗ꯭ꯔꯤꯟ ꯍꯥꯏꯕꯁꯤ ꯌꯤꯍꯨꯗꯤꯁꯤꯡꯒꯤ ꯀꯥꯎꯟꯁꯤꯜꯅꯤ. ꯃꯁꯤꯗ ꯄꯨꯔꯣꯍꯤꯠꯂꯦꯟ, ꯑꯊꯣꯏꯕ ꯄꯨꯔꯣꯍꯤꯠꯁꯤꯡ, ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯃꯁꯨꯡ ꯁꯥꯁꯇ꯭ꯔꯒꯤ ꯑꯣꯖꯥꯁꯤꯡ ꯌꯥꯎꯏ. ꯍꯥꯏꯔꯤꯕ ꯁꯟꯍꯦꯗ꯭ꯔꯤꯟ ꯑꯁꯤꯅ ꯌꯤꯁꯨꯕꯨ ꯑꯔꯥꯟꯕ ꯇꯥꯍꯟꯕꯤꯗꯨꯅ ꯁꯤꯕꯗ ꯃꯇꯤꯛ ꯆꯥꯏ ꯍꯥꯏꯅ ꯋꯥꯌꯦꯜ ꯇꯧꯈꯤ. ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯕꯗꯤ ꯉꯝꯗꯦ. ꯃꯔꯝ ꯑꯗꯨꯅ ꯄꯤꯂꯥꯠꯇ ꯋꯥꯀꯠꯈꯤ. ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯕ ꯉꯝꯕꯗꯨ ꯄꯤꯂꯥꯠꯅꯤ. ꯌꯤꯁꯨꯅ ꯁꯤꯕꯗ ꯃꯇꯤꯛ ꯆꯥꯕ ꯑꯔꯥꯟꯕ ꯑꯃꯠꯇ ꯇꯧꯈꯤꯗꯦ ꯍꯥꯏꯕꯁꯤ ꯄꯤꯂꯥꯠꯅ ꯈꯪꯏ. ꯑꯗꯨꯕꯨ ꯌꯤꯍꯨꯗꯤꯁꯤꯡꯕꯨ ꯄꯦꯜꯍꯟꯅꯤꯡꯕꯒꯤ ꯃꯔꯝꯅ ꯑꯗꯨꯒ ꯏꯔꯥꯡ ꯊꯣꯛꯇꯅꯕꯒꯤꯗꯃꯛ ꯃꯔꯥꯜ ꯂꯩꯖꯗꯕ ꯌꯤꯁꯨꯕꯨ ꯊꯤꯅ ꯐꯨꯔꯒ ꯀ꯭ꯔꯣꯁꯇ ꯄꯥꯡ ꯇꯤꯡꯗꯨꯅ ꯍꯥꯠꯅꯕ ꯄꯤꯊꯣꯛꯈꯤ. ꯌꯤꯁꯨꯅ ꯃꯤꯍꯥꯠꯄ ꯕꯔꯕꯥꯒ ꯂꯦꯞꯃꯤꯟꯅꯔꯦ. ꯑꯔꯥꯟ ꯆꯈꯥꯡꯕ ꯃꯇꯝꯗ ꯄꯤꯂꯥꯠꯅ ꯀꯩꯁꯨꯝꯁꯪꯗ ꯂꯩꯕ ꯐꯥꯗꯣꯛ ꯑꯃꯕꯨ ꯊꯥꯗꯣꯛꯄꯤꯕ ꯉꯝꯃꯤ. ꯃꯇꯝ ꯑꯗꯨꯗ ꯕꯔꯕꯥ ꯀꯧꯕ ꯂꯥꯜꯍꯧꯕ ꯑꯃꯁꯨ ꯀꯩꯁꯨꯝꯁꯪꯗ ꯂꯩꯔꯝꯃꯤ. ꯑꯌꯨꯛ ꯑꯗꯨꯗ ꯌꯤꯍꯨꯗꯤ ꯃꯤꯌꯥꯝ ꯂꯥꯛꯂꯦ. ꯄꯤꯂꯥꯠꯀꯤ ꯃꯐꯝꯗ ꯐꯥꯗꯣꯛ ꯑꯃ ꯊꯥꯗꯣꯛꯄꯤꯅꯅꯕ ꯅꯤꯖꯔꯔꯦ. ꯄꯤꯂꯥꯠꯅꯗꯤ ꯌꯤꯁꯨꯕꯨ ꯊꯥꯗꯣꯛꯅꯤꯡꯂꯝꯕꯅꯤ. ꯃꯔꯝꯗꯤ ꯃꯔꯥꯜ ꯂꯩꯖꯗꯕ ꯌꯤꯁꯨꯕꯨ ꯃꯈꯣꯏꯅ ꯀꯜꯂꯛꯄꯒꯤ ꯃꯔꯝꯅ ꯄꯤꯊꯣꯛꯄꯅꯤ ꯍꯥꯏꯕꯁꯤ ꯃꯥꯅ ꯁꯦꯡꯅ ꯈꯪꯏ. ꯑꯗꯨꯕꯨ ꯃꯤꯡꯆꯠ ꯄꯥꯝꯕ, ꯃꯤꯅ ꯃꯥꯕꯨ ꯐꯩ ꯍꯥꯏꯍꯟꯅꯤꯡꯕ ꯂꯩꯉꯥꯛ ꯃꯄꯨ ꯄꯤꯂꯥꯠꯅꯤ. ꯌꯤꯍꯨꯗꯤ ꯃꯤꯌꯥꯝ ꯑꯗꯨꯅ ꯏꯔꯥꯡ ꯍꯧꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯀꯤ. ꯃꯈꯣꯏꯒꯤ ꯑꯄꯥꯝꯕꯗꯨꯁꯨ ꯊꯨꯡꯍꯟꯅꯤꯡꯏ.
Maram aduna chumna wayel tauba ngamkhide. Achumbagidamak lepa ngamkhide. Mara lejadaba Isorgi macha nipa Jisubu mihat palal hoba Barabaga lepminnahankhi. Jisuga Barabaga gi marakta amabu khalhankhi. Jisubura Barababura haina hangki. Masada pap masjid amatapaktaba Isorgi macha nipa Jisuni miyoi bajati gi phanabata tawduna magi punsi lenkhibani. Adubu ngasi sibagi cherak pangbada matik charaba Barabaga leminaba tare. Kana amasung langino nangna pap chenbagi maramdani nangna Isorgi haiba indabagi maramdani. Ngasigi matam asida Pilat kumba chumna wayen mangamdaba wayel mapu jamna leiri. Achumbana aran bataraba aran mana achumba saklaba ngasigi taibang pana sida nangna karamna wayeli. Singlupta wayen mamatamda nangna karamna wayeli. Munna wakhan tauminarasi. Makoyna Barababu khankre. Miyam mangda Jisuna Barabaga leminay. Pilat na miyamda hanglay. Aina kanabu thado uhaibano. Jisubura Barababura. Miyam aduna kumlay. Barababu thadok piyu. Makoyna pap chendaba Isorgi macha nipagi mahutta. Pap chendaba Barababu khankre. Isor na makoygi dama thabirakpa macha nipagi mahutta. Huran balal hoba Barababu makoyna khankre. Makoyna hingbagi mahutta sibabu khankre. Makoyna sargagi mahutta norokbu khankre. Makoyna achumbagi mahutta aranwabu khankre. Miyam laktuda Jisugi misang leikhide. Jisugi damak lepinaba kanasu leikhide. Nahangnadi kanabu khangadawri. Ngasisu Jisuna Barabaga leminari. Nahangna kanabu khangadawri. Jisubura Barababura. Nahangna hingbabu khangadra natraga sibabu khangadra. Nahangna sargabu khangadra natraga norokbu khangadra. Nahangna pamba makhanba tai. Nahangna Jisubu khandrabadi Barababu khanbani aibasi ningsinglasi. Makoyna Barababu khankibaduda Pilatna ngakladuna mu hairai. Jisubu kari tau haibano. Miyam aduna khonjel wangna laurai. Mabu cross ta halu, mabu cross ta halu. Khonjel wangna thagatpada matik saba Jisuni. Adubu makoyna di mabu cross ta halu haina khonjel wangna laurakle. Barababu khalliba mising asi kanano isininausa. Jisubu cross ta halu haina lauriba mising asi kanano. Makoy di atay kanas nate. Numit mangani gi mamangda. Nongmaijing numita. Palm Sunday gi numita. Jisu na Jerusalem da linglakpada. Lambi da makoy gi pi thabiduna. Jisu butaram na okibasing aduni. Wasana Prabhu gi mingda lengbiragli ibungo adu jaiphabani haina. Khonjel wang na law kiba mising aduni. Makoy na Jisu bu ningthaw gom na okpi kibani. Aduga ngasina Jisubu cross ta hatlu haina khonjel hauna lauragle. Kaya thuna makoygi pukning on khrabano. Makoydi mikup khuding saklon hongliba papi singni. Athoiba purohit singna makoybu themdok piba duda makoyna makoygi tung inki. Makoygi achum maran khangbagi pukning sizinaba ngamkhide. Ngasigi numida sidasu wahang asi nahaki nafamda hangbiri. Jisubu kari tau haibano nahana kari pakum pigadawri. Maabu cross ta hatlu haina nahak sukhung madawri bra. Nahana Jisubu kari tau gadawri. Kuwa kuduna khonjel wangna ningna sangda Jisugi minglen thagalamba nangna. Ngasi Jisubu tungoy naramba tarabadi nahana Jisubu cross ta hatlu haina lauri bani. Zoom pan bagi maram na Jisubu thadok law laban nahak na ngasi Jisubu cross ta hatlu haina lauri bani. Ngarang ta Jisugi misang da leplam manang na ngasi Jisugi mayok ta lepli basi nang na Jisubu cross ta hatlu haina lauri bani.
ꯅꯪꯒꯤ ꯊꯋꯥꯏꯒꯤ ꯄꯟꯊꯨꯡ ꯀꯗꯥꯏꯗꯅꯣ? ꯌꯤꯁꯨꯕꯨ ꯀ꯭ꯔꯣꯁꯇ ꯄꯥꯡ ꯇꯤꯡꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯗ ꯄꯨꯔꯣꯍꯤꯠꯂꯦꯟꯒꯤ ꯁꯨꯃꯥꯡꯗ ꯌꯤꯁꯨꯕꯨ ꯃꯈꯣꯏꯅ ꯀꯔꯦꯝꯅꯕꯤꯔꯦ꯫ ꯃꯃꯤꯠ ꯄꯨꯟꯁꯤꯜꯂꯒ ꯃꯀꯣꯛꯇ ꯐꯨꯕꯤꯔꯦ꯫ ꯅꯪꯕꯨ ꯐꯨꯔꯤꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯌꯨ ꯍꯥꯏꯅ ꯍꯥꯏꯕꯤꯔꯦ꯫ ꯃꯃꯥꯏꯗ ꯇꯤꯟꯁꯤ ꯆꯤꯟꯕꯤꯔꯦ꯫ ꯈꯨꯕꯥꯛꯅ ꯊꯥꯕꯤꯔꯦ꯫ ꯈꯨꯗꯨꯝꯅ ꯁꯨꯕꯤꯔꯦ꯫ ꯃꯈꯨꯠ ꯄꯨꯜꯂꯒ ꯄꯤꯂꯥꯠꯀꯤ ꯅꯥꯛꯇ ꯄꯨꯕꯤꯔꯦ꯫ ꯄꯤꯂꯥꯠꯅ ꯍꯦꯔꯣꯗ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯄꯨꯈꯣ ꯍꯥꯏꯗꯨꯅ ꯍꯦꯔꯣꯗꯀꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯊꯥꯕꯤꯔꯦ꯫ ꯍꯦꯔꯣꯗꯅ ꯄꯤꯂꯥꯠꯀꯤ ꯃꯅꯥꯛꯇ ꯄꯨꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯄꯨꯔꯛꯂꯦ꯫ ꯄꯤꯂꯥꯠꯅ ꯊꯤꯅ ꯐꯨꯔꯒ ꯀ꯭ꯔꯣꯁꯇ ꯄꯥꯡ ꯇꯤꯡꯗꯨꯅ ꯍꯥꯠꯅꯕ ꯌꯥꯊꯪ ꯆꯦꯞꯄꯤꯔꯦ꯫ ꯆꯔꯩ ꯊꯣꯡꯗ꯭ꯔꯕ ꯄ꯭ꯔꯚꯨꯒꯤ ꯍꯛꯆꯥꯡꯗ ꯃꯇꯣꯟꯗ ꯃꯆꯤ ꯄꯥꯟꯕ ꯅꯨꯡ ꯌꯥꯎꯔꯕ ꯊꯧꯔꯤꯒꯤ ꯆꯩꯅ ꯍꯟꯅ ꯍꯟꯅ ꯐꯨꯕꯤꯔꯦ꯫ ꯃꯤꯌꯥꯝꯅ ꯀꯨꯝꯍꯩ ꯑꯣꯏꯅ ꯌꯦꯡꯅꯔꯦ꯫ ꯄ꯭ꯔꯚꯨꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯔꯦ꯫ ꯅꯧꯔꯕ ꯄ꯭ꯔꯚꯨꯒꯤ ꯎꯟꯁꯥ ꯑꯗꯨ ꯃꯇꯠ ꯃꯇꯠ ꯇꯠꯂꯦ꯫ ꯄ꯭ꯔꯚꯨꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯋꯥꯅ ꯈꯥꯡꯈꯤꯕ ꯀꯅꯥ ꯑꯃꯁꯨꯡ ꯂꯥꯡꯒꯤꯅꯣ? ꯅꯪ ꯑꯩꯕꯨ ꯀꯟꯕꯤꯅꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯖꯦꯔꯨꯁꯂꯦꯝꯗꯒꯤ ꯀꯜꯚꯥꯔꯤ ꯇꯝꯅ ꯂꯨꯝꯂꯕ ꯀ꯭ꯔꯣꯁ ꯑꯗꯨ ꯄꯨꯗꯨꯅ ꯄ꯭ꯔꯚꯨꯅ ꯆꯠꯂꯤ꯫ ꯀꯥꯡꯀ꯭ꯔꯤꯛꯅ ꯊꯜꯂꯕ ꯂꯝꯕꯤ ꯑꯗꯨꯗ ꯄ꯭ꯔꯚꯨꯅ ꯀꯌꯥꯔꯛ ꯍꯟꯅ ꯇꯨꯈꯤ꯫ ꯃꯥꯕꯨ ꯂꯨꯝꯂꯕ ꯀ꯭ꯔꯣꯁ ꯑꯗꯨꯅ ꯍꯟꯅ ꯍꯟꯅ ꯅꯟꯕꯤꯈꯤ꯫ ꯀꯜꯚꯥꯔꯤ ꯆꯤꯡꯁꯥꯡꯗ ꯈꯨꯠꯇ ꯖꯣꯠꯄꯤ ꯊꯥ, ꯈꯣꯡꯗ ꯖꯣꯠꯄꯤ ꯊꯥ, ꯀ꯭ꯔꯣꯁꯇ ꯌꯥꯟꯗꯨꯅ ꯑꯋꯥꯕ ꯈꯥꯡꯂꯤꯉꯩꯗꯁꯨ ꯃꯈꯣꯏꯅ ꯑꯃꯨꯛ ꯍꯟꯅ ꯀꯔꯦꯝꯅꯕꯤꯈꯤ꯫ ꯅꯪꯅ ꯃꯤꯁꯤꯡꯕꯨ ꯀꯟꯕꯤ, ꯀ꯭ꯔꯣꯁꯇꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯅꯁꯥꯕꯨ ꯀꯟꯖꯧ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯁꯨ ꯅꯍꯥꯛꯄꯨ ꯊꯥꯖꯒꯦ꯫ ꯄ꯭ꯔꯚꯨꯅ ꯈꯧꯔꯥꯡꯂꯕ ꯃꯇꯝꯗ ꯏꯁꯤꯡ ꯄꯤꯕꯤꯈꯤꯗꯦ, ꯑꯈꯥꯕ ꯃꯍꯤ ꯄꯤꯊꯛꯄꯤꯈꯤ꯫ ꯈꯥꯡꯉꯝꯗ꯭ꯔꯕ ꯆꯩꯅꯥꯈꯣꯟ ꯑꯗꯨꯒꯤ ꯃꯔꯛꯇ ꯄ꯭ꯔꯚꯨꯅ ꯈꯣꯟꯖꯦꯜ ꯋꯥꯡꯅ ꯂꯥꯎꯔꯛꯂꯦ, ꯑꯦꯂꯣꯏ ꯑꯦꯂꯣꯏ ꯂꯃꯥ ꯁꯕꯛꯊꯅꯤ, ꯑꯩꯒꯤ ꯏꯁꯣꯔ, ꯀꯔꯤꯒꯤ ꯅꯪꯅ ꯑꯩꯕꯨ ꯍꯨꯟꯗꯣꯛꯄꯤꯔꯤꯕꯅꯣ? ꯃꯄꯥ ꯏꯁꯣꯔꯅ ꯐꯥꯎꯕ ꯄ꯭ꯔꯚꯨꯕꯨ ꯊꯥꯗꯣꯛꯄꯤꯔꯝꯂꯦ꯫ ꯄ꯭ꯔꯚꯨꯅ ꯀꯔꯤꯒꯤ ꯑꯁꯨꯛ ꯋꯥꯅ ꯈꯥꯡꯂꯤꯕꯅꯣ? ꯅꯪ ꯑꯩꯕꯨ ꯄꯥꯞꯇꯒꯤ ꯀꯟꯕꯤꯅꯅꯕꯒꯤꯗꯃꯛꯅꯤ꯫ ꯅꯪꯒꯤꯗꯃꯛ ꯑꯁꯨꯛ ꯑꯋꯥꯕ ꯈꯥꯡꯈ꯭ꯔꯕ ꯄ꯭ꯔꯚꯨꯕꯨ ꯅꯪꯅ ꯀꯌꯥ ꯀꯨꯏꯅ ꯋꯥꯍꯟꯈꯤꯒꯦ ꯍꯥꯏꯔꯤꯕꯅꯣ? ꯅꯪꯅ ꯊꯋꯥꯏꯗ ꯍꯤꯡꯕ ꯐꯪꯅꯅꯕꯒꯤꯗꯃꯛ ꯉꯁꯤ ꯄ꯭ꯔꯚꯨꯅ ꯅꯪꯒꯤ ꯅꯍꯨꯠ ꯁꯤꯟꯗꯨꯅ ꯁꯤꯕꯤꯔꯦ꯫ ꯅꯪꯅ ꯄꯥꯞ ꯆꯦꯟꯕꯒꯤ ꯃꯔꯝꯅ ꯐꯪꯒꯗꯕ ꯆꯩꯔꯥꯛ ꯑꯗꯨ ꯄ꯭ꯔꯚꯨꯅ ꯅꯪꯒꯤ ꯅꯍꯨꯠ ꯁꯤꯟꯗꯨꯅ ꯐꯪꯕꯤꯔꯦ꯫ ꯅꯪꯒꯤ ꯄꯥꯞ ꯄꯨꯝꯕ ꯆꯥꯝꯊꯣꯛꯄꯤꯅꯅꯕ ꯄ꯭ꯔꯚꯨꯅ ꯁꯦꯡꯂꯕ ꯏ ꯆꯤꯟꯊꯕꯤꯔꯦ꯫ ꯅꯪꯅ ꯈꯥꯡꯒꯗꯕ ꯑꯋꯥꯕ ꯑꯗꯨ ꯄ꯭ꯔꯚꯨꯅ ꯈꯥꯡꯕꯤꯔꯦ꯫ ꯉꯁꯤ ꯄ꯭ꯔꯚꯨꯅ ꯅꯪꯕꯨ ꯀꯟꯕꯤꯒꯦ ꯍꯥꯏꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯌꯦꯡꯉꯨ, ꯄ꯭ꯔꯚꯨꯅ ꯖꯣꯠꯄꯤ ꯊꯥꯔꯕ ꯈꯨꯠ ꯇꯤꯡꯊꯣꯛꯂꯗꯨꯅ ꯅꯪꯕꯨ ꯈꯨꯂꯥꯝ ꯇꯣꯏꯅ ꯅꯨꯡꯁꯤꯅ ꯀꯧꯕꯤꯔꯤ꯫ ꯑꯩꯉꯣꯟꯗ ꯆꯪꯖꯔꯛꯎ, ꯑꯩꯅ ꯅꯪꯕꯨ ꯄꯣꯊꯥꯍꯟꯕꯤꯒꯦ꯫ ꯅꯪꯅ ꯀꯅꯥꯕꯨ ꯈꯟꯒꯗꯧꯔꯤ? ꯌꯤꯁꯨꯕꯨꯔꯥ, ꯕꯔꯥꯕꯥꯕꯨꯔꯥ? ꯍꯤꯡꯕꯕꯨꯔꯥ, ꯁꯤꯕꯕꯨꯔꯥ? ꯁꯔꯒꯕꯨꯔꯥ, ꯅꯣꯔꯣꯛꯄꯨꯔꯥ? ꯏꯁꯣꯔꯅ ꯃꯥꯒꯤ ꯋꯥꯍꯩꯕꯨ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯗꯃꯛꯇ ꯕꯣꯔ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ꯫ ꯑꯥꯃꯦꯟ꯫